Article 371 Clause A amadi taruk suba schedule status ita chanan yaroi haiduna ngasisu mafam kaya da wakan mifam chata kre nimpal gi thong sing na razwaban tam thomjin kre Framework Agreement maram oraga Manipur akai ba lakadra haiduna Congress na hona jabane issue sagatuna thaulai kana thauti dun laidan natte hena Congress leader Okram Ibom na hairi Pukri Hongbam Memi Buhat pada Haktengna Chenari Bujum Kaibam Rohit ki Khetrigaw Maka Lekai de Lebiyum Lekai Niam Tugai Kre Lekai de Tantong Naba Warep Sulau Kre Pangpam Tokma Ahong Bahar Lomi Sinti Jawalo have demand the Bharatiya Kisan Sangh Manipur State Agriculture Department Office Mang the Wakat Pam Saka Kre Amasung Kaksin Kuno College ke General Account dagi Oza amna Bank Manager ga loktuna tuna yam lam sent from Loko Krana College Students Union na Maral Sirakli Ma'am kurum jari adom yeng bir Impact News ne hauze pungja asa phabu gi maroi pau sing miyam de pijari Article 371 Clause A amadi taruk sub schedule status da chanhan ba yaroi haina ngasi nongsub Imphal Palem ima apun bat luf nimpal gi thomi singna Rajbhavan tamna thomjin kre United Committee Manipur UCM gi liching makada Kaisampat lambi gi tongan ba mafam da gi lakpa ima sing aduna Electricity Department gi gate mapa yorok pada police singna thinki nakalani gi marak tangayak muknar ba matong ima sing adu gi marak gi miyoi tared governor ga unan na bagi damak kudong chaba piki khongjang adu saruk ya ki Nimpal Secretary General S. Santi Laimana Furup Kayana Puna Kundari Lamdamasida Furup Amakatagi Yanglaga Article 371 Clause A Masiga Manaba Article Amata Lamdamasida Chanan Yaroi Framework Agreement Marumda Lamdamasida Orakli Fiba Masigi Matangda MLA Humpu Magna Masa Masagi Daita Logadabane Atu Matam Special Assembly Mipam Pamduna Furup Amatagi Yanglaga Chanahan Nabalor Honorakliba Articles as Singase Sanhan Yaro Hana Chafchan and Lep Kadam have Wafum Fongdoki Ngasigi Mihut Singaduna Rajbhabanda Governor ga Unarudaba Matungda Governor gi Maikai de Gesu Ima Sing na Pukalakli ba Wafam adu Yaningba Made Tabak to Ontokna ba Hona ba Pangba Yaba Mateng Panga ni Hana Thaza ba Pirakle Hana is Santi Laimana Makata na Fongdoraki ngasi India government na akhoi Manipur se maset segai ra kanda akhoi Manipur se Manipur orodori huji maramdi huji framework agreement gi matang da kari su ide na Manipur praja puna makse khongya iprong mani sen na thamba akhoi yam thina pente ngasi kari gi da makta article 371 a se tholopano masi akhoi Manipur se maset segai ge na haibani India government na se praja miyam gi against makhoina namdana Sanadana to Bataragadi, Maduda Torba, Papa, Daita, women of Pugadabani, Maduda, Manipur Parjagi, Tawaina Ponta, or the Kanda, Sapsana, Idam the Manipur Kanbagi, Wasak Amagal, and Akwana talks to Pase, which is a governor, Undarakanda, governor, the request of Zage, Atubamatam, the SMB Pamponga Dabane. Indian Constitution के Article 371 Clause A नत्रगा मसिका मानब एकमत मणिपुर दा सनब यारो है ngasi kumbi bazada lamdamad gi imai velamadi club ka pun khusam na UCM gi miyang makhada wakan mifam pangthokre kumbi kendra women welfare association kumbi terakong youth club kumbi Setupur Youth Club, Kuga Athletic and Library Association, Amade Ecology Environment Federation, Puna Sinduna Pamkiba, Wakan Mifamaduda, resource person, in a Wangang Kiba UCM President Sunil Karamna, Nasigi Asuk Lurba, Matamasida, Langaga Sigoibo opposition, Amadi ruling upon Bagi Sakta Mama Uba Fang the Basi, Yamna live active in Hana Fongdoki. Wakan Mifamadu Sarugya Kiba Kumbi upon Manupil Secretary K. Anandina, Hiram Amatana. Manipur gi ngam khai thugai bi yaroi masigi damak lamdam masigi miyam na su thengna na ba sem shadu na leiba ga loina na naga tab lamsing punchinduna Nagaland da pun bai ba se oithok pa yaroi hana fongdoraki Article 371 Clause A Natrak Manaba Exem the Manipur Chanhan Yaroi Haina United
Manipurna leptana chatharok khongjang gi saruga moina ngasi wangkhai angom lekai desu unupi mayamna wakat mifam chathakre UCM gi miang makhada the Women's Social Welfare Association wangkhai angom lekai yamadi Wal United Club na sinduna pangthoki bo wakat mifam maduda wangang laduna UCM gi Secretary General athauba khuraijamna haukiba parliament ki mifam da puthok kiba standing committee ki report ki wafam madu Manipur ki miyam usit tabane Manipur lengang athuba special session kauduna naga framework agreement ki matangda khanaga bani hana fongdoki BJP have a political party ase machin thiba Haizen Bakanba party ni hana Congress ki luching ba hana ki chief minister Okram Ibobi na fongdokre loina na BJP ki lengak lak padagi sing de chalo hai ba kholau lauduna chingtam ani hena naksina ngam le hana BJP na lauri ba se lenga ga sina ching gidam kari tauki ba laikra ba ge hana su hanglakli wafam sing asi Bishnupur District Congress Committee na sinduna Manipur da thokli ba burning issues sing matang da nambol lema popom mamang lekai community hall da pangtoki ba sit in protest kam public meeting da Okram Ibobi na fongdoki banei Manipur Pradesh Congress Committee ki President TN Haukip yauna Congress ki MLA amade party ke luching ma kya na saruk yaduna pangthoki be thoram aduda Okram Ibobi na makata na hai Manipur da thok de issue sing amata BJP lengak na loisin ngamde framework agreement na maram orga Manipur gi kai yaba gi fium da lak labadi haiduna miyam gi interest ta Manipur kaidan na ba Congress na khona jabane Congress party na issue sagatuna thau laitana thau thiduna laiban natte hana fongdoki loinana framework agreement na maram oiraga Manipur kairak labadi miyam na opposition kaidoraga lehobono hairakadaba laibana daita leiba opposition party ama oina issue singa sigi waruisin pambadagi hotna jabani hana fongdoki opposition ne talabna haibagi nataba kungam chano ji moina laaga kari na voice ki tawbirage ba gas cylinder amada lemna connection bini cylinder amada hana lupa sami piramado hojik taya piramado mutham de imai ben chuna hena thamdari ba je phabu pen wa agreement the manung da kari yaw no bom yaw libra kari yaw no se sokham than de aduna ne koina kirise ngarang ni minister amana kari shu tawoi do da congress na issue sabatna irang ongna ba tawre hari ba akhoni BJP na bo masi framework agreement se hayen implement tor khoda hoji hoji kitna tana tung de su Manipur apun ba saktam se masi su kai ka heloi su yaw da holoi jik su kai ba ya ba hiem te holoi matung de su yaw holoi hair ga di BJP se koi mayam sangna lai lat pa dong na lat pa ye sit in protest kam public meeting adu sarugya ki bahana ki deputy chief minister gai khangamna BJP party ase lenga ga si gari thoba ningthi na haitriba man gari kana thoningba lengak mali hana lenga ga si bukarem na ki Congress na issue sagal hana BJP na hairiba se framework agreement na Manipur da hiram am tada mi painingai laite hana lenga ga sina thona fan statement piba ngambra hana hanglakli loinana civil society organization sing imai bel sing na Manipur ki kachin ko asin mathung na hojik thokliba issue sing asigi matang do wakat mifam sathariba ase issue thau laitana thau thiba tagadoriba haina fongdoroki maramaduna framework agreement ta kari wafam yawbage haiba often oina miyamda khanganma ngamlaba natraga agreement asi withdraw to ngamlaba de Congress party netana leiba ngamgani adubo thokliba burning issue sing asi na thaira Congress na dominant election ba ngamloi haina fongdoroki framework agreement na nag issue warning issue na yan sila Manipur ba di Manipur interest hai supply kai ke hai se bi paini ai leite urgency leite hai se thona phana statement video man bazaar singa je apam di mai ben singa CSO kanguna NGO kanguna Manipur nu sino mi ngoi kona mong na si mera de possession chatna amadi sit-in protest ta lang ni khot ina mayam sa thole tana thoki bra Chaliba tha sigi tarataret ki nungthil pung amarom tabada Irilbung police station ki manung chanba arapti ketu khong mapada Iril turel dagi asi bahchang oina phangkiba
Pukri Hongwam Memi Sai Kuntaruk Apokpa Gaur Singh Hatpada Haktengana Cheneriba Yumkaibam Rohit Elias Rajesh Sai Kumapan Apokpa Laikidraba Riazuddin Gi Imphal East District Ki Khetrigau Makalekai Delebe Yum Lekai Miam Horoktunangasi Tugai Krei Lunan Jila Parishat Yauna Lekai Club Amasung Maira Pai Bisinasu Lekai Diki Tantung Nanaba Warif Low Krei Taudogo Matangda Khetrigau Jila Parishat Longzai Narzul Islam na lengagam sung while loisangi maikai digi maral gi matung ina sab sabacharak pihaning bagi wafam fongdoraki tungda Imphal East District Police SP Mutum Kumar jidamasung Porompat Police Station gi OC Binot na luching bakangbu am laktuna miyam gi ihawadubu laksin ki अखोई नसीगी वरेप सिदा क्लब सिंह युवा क्लब मराई पाइपी प्रधान आई साम परिषद प्रधान मेंबर लेकाई से की मराई पाइपी लोइन पुल्लगा अखोई वरेप लौखिमनी अदुगा मयाम चंगना युम कैसे थुगाई बिरमे आइगी मोतने गवर्नमेंट की साइड तक किछु अंगप चेराक पीबसिने इन पामजरिस लौखिबो वरेप से खुनसिदा मासि लेहिंदबा फुमसु फुमनबिदबा सिगी वरेपनी अखोई लौजगरिसि हुजिक लाइखिद्रबा इचान पिसे मागी मयुमदा पुरगा हिंगना हातकेरा फोंगना हातकेरा फुमबा हातकेरा हाबजे सिनाजबा आसाजे अखोइदा लेजै अदोमति पेंदी आइगी इसादा थोकसु नुंगाइगदर सिगी थौदोकसे मतुंगदा अमोना थोक्तनबगी दमकति लाइकाइ योरसु सिगुमबदी मैरा पाइबेमनि कलपता खामबिरगा वरकपदी अखोइदा सिनाबि हाबे वफमसु थमजगे सरकार मागैदगिदी मखोइ मतिक जाबा दंदीसे फजना लौबैरे हारगा लाइखिद्रबा नुपिमसा इबेमसे इचागुमबनी मखोइबुसु पिलनबा थबकति खैतंग पांथोकपि हाबेदि हाइजगे Amramda Imphal East ki manung chanba eko kaithel dagi pukri hongwa memi ko bilai sabi ama bumya thin ha laga iril turel da thadaram ki thaudok ta siane rebe khetrigau makhalekai dagi yumkhaibam Rohit Elias Rajesh apokpalai khetraba Muhammad Riazuddin bu sibna traga khwai dagi chawba makal ki charak pi gadabni hana Manipur Muslim Welfare Organization MMWO Women's Wing na taksilakli hata adalaiba MMWO ki office ta paumi singa unaba mada Women's Wing asigi convener MK Sophie na fongdora ki bada memi ki miara si akan mamong da condemn tawe asugumba sad gi hen malam chachaliba Rohit Elias Rajesh pu Manipur lenga ga made while sangna atu bada while sataduna aten ba matam gi manung da si bana traga khwai gi chawbu makal gi chairak pi ga dabane karigumba maral leirba miyo yasi bu chairak pi daduna tumina laishilabade MMWO Women's Wing na laikhidrabi memi gi JAC made miyam na changsilapa khongjang sing da yausinduna iyo hogane amarom da saram Chatpa Rohit ko miyoy kyan Rohit kumba miyoy kyan social media gi khudong chablo duna lamdamasi gi chamjaraba nupi oibi kya gi punsi manghal libane lamdamasi gi nupi oibi singna su nupa oibi singna moithem gi lang thak pada thudan ba matam pumda section laibiu haina su mahakna apil tawrakli mari leinaba singna saram chatpa matu panba hingchawa yumkhaibam Rohit Elias Rajesh ki Mathakta speedy trial tauduna matik java chairak pigadabani maramdi ngasina memi gi punsi loikhre matung tarakpada memi gumbi chamjarabi chanura kayagi punsida thorok loi hainingai leite memi gi mihat asina ahan badinate adubu masina aroiba oihannaba mari leinaba singna speedy trial tauduna ahak pa chairak piduna para ama tambibagi tangai phade Fangfam Tokwa subsidized rate Fangada Har Lomi Singda Yawallu Habiki Demanda Varatia Kisan Sang Manipur State na Wakat Kongjang Sanction Kray Sanjan Tongaleba Department of Agriculture ki office mamang the Satakiba Kongjang Aduda Imphal East, Imphal West, Taubalamade, Bishnupurgi Lomi Sing Sarugyaki Agriculture Department of Piba subsidized hard liable Lomi Singda Yawan Honabagi Mahota MLA Mantri Amadi official ki Kangnabada Piraga Laire Haba Maral Susiraduna Varatia Kisan Sang Manipur State ki General Secretary Telem Darana Status the Lomingi Awabalang Kang Dehan Fongdoki Mark Nahai Status da Karamamioin Lomi Singer the Habigi Chap Saba Kaidok Pat Laite Maramaduna Aseng Balomi Sing de Awa from the Taduna Laire Haba from Su Magna Tamlaki Revenue Department ngasi bawda tenan khetia aina tenan woi lomi sing sigi madugi kano se akhoi book maintain tawde moina hojik maintain tawrisi pata ga aduga dak chi thaga ani khaktani moina maintain tawrje
ꯇꯦꯅꯥꯟ ꯈꯇꯤꯌꯥꯁꯤꯗꯤ ꯃꯣꯏ ꯃꯦꯟꯇꯦꯟ ꯇꯧꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯁꯦ ꯒꯣꯔꯃꯦꯟꯅ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯂꯧꯃꯤ ꯅꯠꯇꯕꯗ ꯍꯥꯔ ꯄꯨꯡꯕꯤꯗ ꯄꯤꯔꯕꯅꯤꯅ ꯃꯥꯔꯀꯦꯠꯇ ꯂꯣꯏꯅ ꯂꯩꯕ ꯂꯧꯃꯤꯗꯤ ꯂꯧꯕꯨꯛꯇ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯀ꯭ꯌꯨ ꯂꯦꯞꯄꯁꯦ ꯁꯤꯗ ꯂꯥꯛꯑ ꯂꯦꯞꯄꯁꯦ ꯌꯥꯝ ꯀꯗꯥꯖꯤꯠꯀꯤ ꯋꯥꯅꯤ ꯃꯗꯨꯒꯤ ꯀ꯭ꯌꯨ ꯂꯦꯞꯄ ꯐꯪꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯕꯤꯖꯤꯅꯦꯁ ꯀꯃꯣꯗꯤꯇꯤ ꯑꯣꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯉꯁꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯕꯗꯒꯤ ꯌꯥꯔꯕꯗꯤ ꯉꯁꯤ ꯁꯟꯁꯦꯟ ꯊꯣꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐꯤꯁꯁꯤꯗ ꯁꯤꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯐꯧꯗꯝ ꯁꯦꯜ ꯂꯨꯄꯥ 1,000 ꯃꯣꯜ 3 ꯄꯤꯔꯒꯦ ꯍꯥꯏꯔꯒ 3,000 ꯂꯧꯔꯒ ꯑꯩ ꯍꯥꯔ ꯇꯥꯟꯅꯕꯗ ꯍꯥꯔꯒꯤ ꯃꯃꯜ ꯐꯪꯗꯅ ꯄꯩꯁꯥ ꯂꯣꯏꯔꯦ ꯉꯁꯤꯐꯥꯎꯗ ꯍꯥꯔ ꯄꯤꯗꯦ ꯑꯁꯦꯡꯅ ꯁꯨꯖꯕ ꯂꯧꯃꯤ ꯑꯁꯦꯡꯕꯗꯨꯗꯤ ꯉꯁꯤ ꯁꯤꯗ ꯍꯥꯔ ꯄꯤꯌꯨ ꯍꯥꯏꯕ ꯂꯥꯎꯕꯁꯨ ꯉꯝꯗꯦ ꯀꯞꯄꯁꯨ ꯉꯝꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯐꯧꯗꯝ ꯁꯦꯜ ꯂꯧꯔꯒ ꯕꯦꯛ 3 ꯆꯥꯏꯒꯗ꯭ꯔꯥ ꯑꯩ ꯂꯧ ꯄꯔꯤ 2 ꯎꯏꯌꯦ ꯄꯔꯤ 4ꯗ ꯑꯩ ꯑꯙꯥꯔꯒ ꯄꯇꯥꯒ ꯕꯦꯛ 2ꯒ ꯐꯪꯉꯒ ꯁꯤꯗ ꯂꯥꯛꯑꯒ ꯑꯩ ꯍꯥꯔ ꯂꯧꯈꯤꯗ꯭ꯔꯕ ꯁꯤꯒꯤ ꯕꯤꯆꯥꯔꯁꯨ ꯇꯧꯕꯤꯌꯣ ꯑꯙꯥꯔꯅ ꯄ꯭ꯔꯨꯞ ꯄꯇꯥꯅ ꯄ꯭ꯔꯨꯞ ꯀꯔꯝꯕ ꯄ꯭ꯔꯨꯞꯅꯣꯕ ꯐꯤꯜ ꯀꯨꯝꯕꯤꯌꯣꯕ अमरमदा इम्फाल ईस्ट डिस्ट्रिक्ट की लमलाई केंद्र की मनुंग चना लेबा सबुंखोक यावना कॉन्स्टिट्यूएंसी की मनुंग चना लेबा लौमी सिंह हार फंगदब की अवाबा पाक सना मायोकनरे इम्पैक्ट न्यूज न सबुंखोक अमसुंग साइजांग एरिया द लेबा लकोल सिंहदा हकथेंगन चलुबदा लकोल अदु तथाबक सुरम लौमी सिंहना फोंदोरकपदा सबुंखोक अमसुंग साइजांग एरिया द लेबा लकोल द लौ उरिबा लौमी सिंह हार फंगदबदगी लौ उबदा खुदोंग चादब कया मायोकनरे फिबम असि यौरब फावबदा मणिपुर लेंगा कमदि मरि लेनबा लोइसंग सिंहना करिसु खंगसिन उसिनदना तुमिन लैथोकले फौ पाम्बिन मपुंग फागलक्लबदा यामना मरु ओरिबा हार सिंह मपुंग ओइना यूरिया की ममल कैथेल अतिया फकना वांगले सेल लैरबसु डीलर सिंह अमसुंग कैथेल हार लैब फंगद्रे मरमसिना हिरमसगी मतंग मणिपुर लेंगा कमदि मरि लेनबा लोइसंग सिंह माइकैदगी चप चाब थबक लौकतुना लौमी सिंह हार फंगनबियो हाइना लौमी सिंह अपील तौनरकली हार की अवाब है हाई लेते पाई लेते लौगेन चपद लुपा 1,000 पीबने यांखई ताबीगे 1,500 यांखईने लौरे फंग लोरे अब वाखंद फौ नुखर लेबदु तायरे नत्र खुलंग कुमग चाहौद यादबनी अदुम लेरे अस अवाब बुदुनी नापेत फंगे नामुक चले लमलम खुराय फंगे नामुक चले फंगदे लाकनी लाक्त्री हयंगची लाकनी चले लाक्ते अमु है एडवांस ओइन पीबो बौद हंतोरक यावे अदुदी उपाय लेत्रबनिना अदुम लौरे चाइदबदी यादबनिना याम होंगेर होंगोरे गवर्नमेंट की रेट तो अदुदा अखोय चाइनिंग नुमित लाइनिंग नुमित तुद फंगगदि अखोय पेनगनि नुंगायगनि सरकार की ओइन पोरागजु एजेंट अचौ अचौबद पिसंगरमिने एजेंट अदुम नोइ सानाबा पोटनिना लैतबदि नते अदुम 1,500 लिसिंग दो ओरदि हता ममल हेलदि बे अमा पीगे अनि पीगे सि अदुम हेते लैयेबा लिसिंग अमद लैथो ओरदि अखोयदि तौदुइदि प्रॉब्लम दो याम ओइग्रेबा फौ मोन्दना चातुक जाते पीरी हार बीएम दना 1,000 योखलदि तरानी चागदबदु मोलम ताइथोगा बीएम देम फंगदे अदुदि अखोयदि प्रॉब्लम दो मु बेरा कारेबा अखोयना पामदि सुम लैदनको सरकार की रेट वर्गजु अदगी एजेंसिंग कितंग मागी सेंदोंग हाइगद्रा अथमल हाइगद्रा अदु वर्गजु याम का हेन चानदबि हाइतारेनेको अदु नत्रगदि अस लौबुजि फरगाम तानिदा मणिपुर सरकार अमदी मरी लेनब डिपार्टमेंट सिंगना प्रजा की दमकता लौमी सिंग की दमकता मखोई की पिबम थोकपा मखोई की फंगबम थोकपा हार अदु मतम चाना फंगंद्रे नत्रगना मतम चाना फंगलिब्रा हाइबदु हंगबा याबो हंगम ओइरे पैसा पीदुना लैरब फावदा हार लैगे हाइबा फंगदबगी अवाब कया लौमी सिंगना मायकनरि हार की ममल से अतिया पकना वांखिबना मरम ओरगा मफम असिदैदा लौदा हार चाइनबगी दमकता हार फंगदबगी अवाब चाउना मायकनदुना लैरे कैमरामैन बोबोगा लोइनना पौदम जरीबा खाइदेम गिचंद्र मिते सैबुंखोक कक्सिंग खुनो कॉलेज की जनरल अकाउंट की कॉलेजेस की ओजा एसएस मनीतोंबी अमदे मणिपुर रूरल बैंक कक्सिंग ब्रांच की मैनेजर का लौतुनरगा यामलब सेनफम सिंह लौथोखरहना मराल सिरकली सेनफम असे थास की कुनिपान फबगी मनुंगदा कॉलेज अकाउंट हापचिलक्तरगदे एसएस मनीतोंबी अमदे मणिपुर रूरल बैंक कक्सिंग ब्रांच की मथक्ता अकन एक्शन लौगदि हैना कक्सिंग खुनो कॉलेज स्टूडेंट्स यूनियन की माइकेदगी सेक्शन वा थमलकली मणिपुर प्रेस क्लब ता पाउमी सिंह उनाबमदा यूनियन की जनरल सेक्रेटरी सोरोखाइबम मालिमगान हाई था की तरा तरुक कक्सिंग खुनो कॉलेज की ओजा एचएस मनीतोन ऑथोरिटी अमतगी अयाब याउदना मणिपुर रूरल बैंक कक्सिंग ब्रांच की मैनेजर ग लौतुनरगु लुपा लाख तरा तरुक लिसिंग कुंथ्रानिथोइगा समापन यांखैनिथोइ की सेनफम नारोंद लौथोखरे सेनफम असे था की कुनिपान फाउबगी मनुंगदा एचएस मनीतोमिना कॉलेज की जनरल अकाउंट थमगदबने लोनना बैंक की माइकैदगिसु अरान ममोंग पैसा काइथोप याहलिबा सिगी चप चाबा एक्सप्लेनेशन यूनियन थमगदबनी नत्रबदे एसएस मनीतोमी अमदि
bank asigi mayokta makal makha kya gi khongjang union sin changshin gani nakal moramda hauzik leire belenga ga sin kakching kuno college ta chathariba thabak thauram sing asigi matang da manik sumna thidok piduna senari ba sing serak pbo loinana college asigi regular principal amata matam kya dagi leirak triba se athubu matam da happy haina su appeal tawrakli ngasi kakching kuno college ki leiriba crisis sigi matangda tongan ba student organization sing amadi CSO singna nakal amada yenga kanda yakshin biribado athuba matamda khongthang ado handokpiyo aikoina pizariba deadline sigi manungda handokpi daba taraga di pinpoint torakanda hairiba crisis asida yakshinliba civil organization sing amadi student organization sing miyamda flash tawjagani huranala da lokthokriba paisa sing asi hanjillaktriba fawba amadi achumba khongthangda mai onsilaktuna Manipur lengang na achumba khongthang lokhalaktriba fawba kakching kuno college na hanba leitana khongjang kaya sangsilakani haibase ngasi lebak miyang mafamda thamjari media report kharada ma pulona thinker balalo lopamgi mari laina hanba mawongda mioi kharada gi thabak haf kani haiduna sel lokthokibada chennai haibu wafam lakhiba laibak thibane lamsang gi babita amadi ma ke group na aran wafam sandoktuna mioi amagi punsi temsing na yaba mawong torpa sigi matangda athu matamna sengdoktrabadi logi mateng lauragani hana nongmai them manishor na section wa thamlakli Manipur press club ta pawmi singa unaba mada lamsang gi thongam babita ga loina duna lakpa kongpal lagi pangmam nganthoi kobi amana kumjale singani taramanga da iroi semat leba CAU da thabak happy gane haduna romabati amadi manishor masamak yauna laklaga lupa lak nifum manga rom khongkat kreba pawo si aran mane ma kumjale singani taramanga da Manipur da leite Delhi da tourism studies tawduna leiri loinana matamas aduda Delhi the based of student association amki working advisor when as thopu ki ma kumjali singani tarataruk jun thada Manipur da tholaktuna kaksing lamkhai da masagi oiba karbar ma tawduna leirakli mak mafam amata da chien kibal amadi lot kibal leite loina media reports singa sida palliba thaudok singa siga mahaka kariguma makhal amata da mari leina de haina manishona sengdorakli 2014 namadi 15 da tha mari sangna sen yamla ba senpham machi thabo happy ga duna khongat ki harba senpham gi khongat pagi matam ji da ai Manipur da su leijade aduga se thabo happy gi ne haiduna se lokthok khraga mang khrena haiba taraga di ai mang khre haiba si ai gi yumna khabar da hapka dabani ai mang khrena laikai amadagi mi amna laga hapa yaba nate thogdok siga mari lena na yumda ngasi phawda mi matana sangra matam ji da paisa gi maramda adagi oitapata gi maramda ai yumda complaint lakko su leitri athubu matamda babita amadi mahaki timna masi sengdok pidaba taragadi ai ain gi mateng dagi kai dagi lauraga ai thabok lokhachagani haina ai thamjari Manishor ki apokpa nongmai them location na phongdor ki bata mahaki machanupa ki matak da sirakli marala siam nungai tab fawi kairo lekai amadi sagai na taibu usit tab thawong ne maki mayum mase kaksing ning thau lekai azat hol pareng dane loina na maki yum thibada yamna laina thokpane asukuriba matam asida kanaguma mioi amatana mahaki masanupa asina paisa laukhre na targa mangkhre habgi matang da thiba mata laktri mahaki machanupa ngasi phawba mangdri madi chendri adubu media reports sing maram oiraga mahakamade mahaki yumgi mioi singna yamna nungai taba pohol lehana lokeshwarna phongdoraki थबक हापीद्रे सेंसु लौथोक्रे का हाइबन चिंगबुदु अखोय मागा वारीदो फजना सानेगे नत्रगना करिनो अखोय मागी मथक्ता लौखटफम थोक एक्शन लौखटजगे वरु बिनु का हाइबन चिंगबा तौरो मगदी मपाई लेरी तसु खंगबम थोय हाइजरिबा अद करिमसु खंगदे बसे नोले सु लेते नो तसु कसी तोगिबसु लेते मनम दे इसासिन तोरुदो अनि कंकत चपगी वानसदे अदना हनक सिदा खबर तोरिबसिदी आईगी इमुंग मनुंग खक्तन नतन इसासी खक्तन राई इमुंग आई सागई नाते करिव लेकाई फोगदा यामना सितबा अदगी अखोय यामना सिंगथना कोइबो हेक्ता यारनी हाइबगुमना तवोइना लोगजै याम नुंगाई जदे मस नाकलमरमदा थबक हापकने हाना सेल लौथोकिबदा चेन्नई हारिबा नुपी असिगा कांगलाइपाक Communist Party KCP ga karigum hiram amata mari leina de haina lona thingrap lalo lubasina phongdorakli lubasigi information and publicity
gi member in charge S Mangal na thokpa chirol amagi matung ina senar be mioi ani asina numit tara manga ni gi manungda lup asiga wakhal tamina ba sangjarakadabni hari Indian Army na sajinaba khutthongna gi thodok singda hat karba G Gypsy TH Prem RK Ranel TH Satisam sung PH Naubi gi achumba Wael sathaduna maral leiba singda logi oibe cherak PU haiduna ngasisu mafam kya da miyamna wakar mifam phamna krei haribu wakar mifam sing ase Committee on Human Rights Manipur laikhidraba mioi manga gi JAC amade amuko gi liching makhada yumnam huidrom leisang khong kabui khul hairangoi thong kaithel wangoi na chingba mafam singda sathakibani wakar mifam sing adu sarugya kiba singna Manipur da matam sang Indian Army amadi State Force na mihan mipun sathabada khulai oidiba afpa lawtho Indian Army na hat khrabaga ngasi fawbada mafam khangdana lariba G Gypsy TI Satis ki asiba haksang miyam da sinau khusem gi khuthongna bada chenaba Indian Army personnel sing chairak PU haiban singba pen da kholau kya lauki Kumza listing ani subna manga gi mamangda Jenims na JN Hospital oiding matamdagi thabak tawraklaba Dr. Singh All Pension Scheme Roll 1972 chana luaidun ngasi Dr. Singh na mass casual leave lodun wakat mifam chathakre All Pension Scheme Demand Committee Jenims na sinduna Institute siki complex ta phamgi wakat mifam gamari lenana All Pension Scheme Demand Committee gi chairman Dr. O Guneshwar na fongdorakibada Haukiba kumjali singani subna tareta Jenims ase Manipur Societies Registration A ki makhada register tauki loinana register taukiba aduda Institute asida thabak tawriba employee singda Central Civil Service Pension Rule 1972 ase sanagani haiba wafam yauki adubu MCI na Jenims pu masak khangle haiba wafam yauba mari lena bache haukiba English singani taramanga gi April thada Tharak labu matung tha ahum lom leiraga sahi adumuki August amada Jenims ki service rule same ki loinana service rule same baduda Jenims ki employee sing new contributory pension scheme chanaragani haina yaurakibani haiki loinana hiramasi ki matangda mari lenaba sing da haijaduna laklaba sunga sifawu da chapsaba fireba mata mari lenaba sing na lepi dabadagi doctor sing na khongjang sanctioner naba wari basi laurakibani hari 2005 की जनवरी चंग एम्प्लॉयी दी न्यू पेंशन स्कीम चननी अखोईसीदसु न्यू पेंशन स्कीम चननी हानदी ऑर्डर थोएबा अखोईदी अनोबदो यावबो यादेबा हाना 2004 की डिसेंबर फक्त सांग एनी एम्प्लॉय मणिपुर गवर्नमेंट की एनी डिपार्टमेंट की एम्प्लॉय दी ऑल पेंशन स्कीम से चनरेबा अदमाइना अखोईसु सरकार की मेडिकल कॉलेज अमनिना ऑल पेंशन स्कीम दे चनहनबियो हाबने अमदी यहनबियो हाबने अखोई अमदसु यावबो यारो अमदसु यावबो यार लास्ट अखोइना अरोबिदा अपील तनिसे all pension scheme chanan biu aduga employees ki masi akoi ki phangpam to hak neba Nakalam ramda Jenims ta leriba senior resident singi service rules semdok tringaida nauna DBC amata pang thokpa yaro haina senior resident singna ngasi wakan mifam chathakre wakan mifam masisu Jenims complex chathakibani wakan mifam madu saruk yakibi Teachers Association Jenims ki Joint Secretary su oribi Senior Resident Dr. T Nimi na fongdorkibada Senior Resident puna Dr. Humbutra tareda si regular oina English singani subna mapan da khan kibane aduba English singani taramanga da service rule semlakpada assistant professor dagi associate fam kabada amade professor forward fam kabagi chana pathap ningthina yaurabasu senior resident oina laukiba Dr. Singh asidi senior resident oina adumak lengdana lehenmaga chaf manare habo afum fongdoraki Mahakna makhatana hai service rule the assistant professor asi direct recruitment tawgdabani habi wafam amasu palle maramuduna senior resident sing dagi assistant professor the fam kabana chingba promotion pibagi wafam amata laitabana service rule semdok piu haiki loidana hokiba me thada Jenims ki assistant professor kunmanga lawgani hana notification thorak libase service rule semdok triba fawba DPC tawba yaroi hana leiriba matik saraba senior resident singda khudong saba pifam thoi haiba wafam thamlaki karigumba masida mari lenaba singna miyeng sangbidravade makhatana khongjang sangchingani hana so Dr. T Nimina makhatana thamlaki Amaramda ngasi Dr. Singh mass casual leave loduna tongan wakat singda yumpham oiduna wakat mifam sathakiba sina ana layeng lakpa singdadi saw na kudong chadaba kaya mayok na hanki
अखोइना होजिक पामजरीबसिदी अखोइगी सर्विस रूल अमा फजना सेम्बीबा इम्प्लीमेंट तौबीबा चना हनबा अदुगा क्वालिफाइड पर्सन अखोइगी मनुंगदा लैरिंगैदी मपानदगी एनी फ्रेश अपॉइंटमेंट अमा लौबीगनु हाबा अखोइगीदी कईम फावबा एज इट इज अखोइदी हेक हौबा नुमितसु सीनियर रेसिडेंट ना हाइबीरे अदई हयेंग रिटायर तौबा नुमितसु अखोइदी सीनियर रेसिडेंट की पोस्ट अदुम रिटायर तौबई फिभमदा लैरेबा करिगुम्बा मरकसिदा अदुम लेटरल एंट्री कैंडिडेट खैसिना अदुम लाख लाख तना चंगागा लैतारगदी अखोइगी दी प्रमोशन नत्रगदी उपाय लैजदेबा Manipur lenga ki makhada thabak torma pensioner sing na matam sang na tanduna lakliba pension gi senfam hangala lo madi employee sing da taret suba central pay commission fangal lo haidun ngasi kaishampat lembezam lekai community hall da wakan mifam chathakre wakan mifam madu da saruk ya ki pension fangdaba salam birendra kawa miyoyamana fongdor ki bada lenga ki makhada lairiba pensioner sing gi pension gi senfam hangat pa yauna demand khara piner na batang na duna lakpani adu ngasi fawa tabi da haibasi laibak thibane nakal lamromda M2 and MZO na employees singda taret suba central pay commission pbinu na khongjang kya sangchinduna lakli khongjang asibu nathairaga lakadur kumjal lising ani kunma thogi april thadagi pigani haibasi yaningde maramaduna lengakna athuba matamda employees singda taret suba pay commission pbu miyam gi yaifana na BJP lengaga sina mangjauna na pi ki ba thajaba manghan bi ganu hana fongdoraki मांगजब है कोई इसा खत नते मैम एम्प्लॉई मैम से मांगजब अदगी तुंग हरको मैम से मांगजब अरे गवर्नमेंट से तौर थबक से पेन पेन हाईतारे गसाई मरक कोई सानरम खर याव डिमांड से अखोई प्रजा मैम से यानब तौबीब अब गवर्नमेंट एम्प्लॉई मैम अरे पेंशनर मैम से यानब तौबीब है अरे माने यारेन ऑर्डर में थोए गाय तौरीब खबर नमथाक तौर सिगुम नमथाक मैम से अखोई खीरे है si government si ki moi nam thak myam si achum ga ngang biyo khoi pam se ate kai mate government si na tor matam da moi tor poda khoi loina pen gani khoi parjamian pen na tor di or parjamian pelak tar khoi sarok pai se parjamian saung tor pai moi government si khoi lasting le roi Manipur police ki anti vehicle theft team na hokiba August 19 dagi hauduna satharakhiba अखनब ड्राइव ता टोयोटा फॉर्च्यूनर अमगा हार्ली डेविशन अमगा हुरालम मिसकमा फागत पंगमख्रे इम्फाल वेस्ट एसपी की ऑफिस ता पांगथोकपा पाउगी मेफम दा एसपी इम्फाल वेस्ट जोगेशचंद्र हाउबीजमना फोंदोरकिबदा फारब मियोय अदुदी थौबाल डिस्ट्रिक्ट की लमदिंग nganगोम लेकाइदगी हौकिबा हौजिक सेकेंड एमा लैबा रवि nganगोम सही कुंतरेट अपोकपा एनजी विहारी सिंहने मा ngarang August kungi numidang wadam pung mari tabu matamda fagat pangam kibani hari hariba misaka se Manipur police ta ASI oiba misaka mane maku magistrate amagi gimamang da puthok matungda numit humni gi oiba police remand lauthakre hari gari singa se Ravi nganगोम na hauzik laiba second MR gi gate manakta gi फागलखिबनी है एसपी जोगेश चंद्रना फोंदोरखी हुरालक गाड़ी गा हुरालिब मीगा हुरान पोयागा अनि से आइन ददी सेक्शन 411 आईपीसी दा सब साब दंदी फंगनिंगाई ओइबा अदुम लई पुलिस डिपार्टमेंट की पुलिस ऑफिसर ना हुरालक गाड़ी ने खंगखंगना मदु मसाना खंगखंगना तोंगसे मसी यारगदी होम डिपार्टमेंट दा लईबा पुलिस डिपार्टमेंट पुलिस पर्सनल सिंगना मदु यारगदी सुंगतौ तौबिगनु करिगुंबा मदु तौरंबा तारगदी अखोइना मथंग मथंग गाड़ी जे फाब लेप्तना फारखिनी अदुना फारप मतमदा अखोइगी पुलिस पर्सनल सिंगना हुरालक गाड़ी से मसाना खंगखंगना तोंगंबा तारगदी मदु आइन की ओइबा चपचाबा लौफम थोकपा एक्शन लौगनी इन्वेस्टिगेशन की मथंग मथंग दुम चथरनी हैना मसे मयाम थमजनिंगी हौखिबा कुमजा लिसिंग अनि तरामंगा द थोकिबा इसिंग इसाउ मदि सिंग निखाइबगी तोंगान तोंगान ब थौदोक सिंगी अवाबता खरब चांदेल डिस्ट्रिक्ट की मियामदा पीगदब तेंगबा ngasi फावा फंगनदबगी मतंग द फ्लड विक्टिम डिमांड कमिटी FVDC चांदेल अमदि चांदेल विलेज चीफ सिंगना सिंधुना ngasi चांदेल हेडक्वार्टर्स ता मास रैली मा चटखरे इंग्लिश सिंग अनि तरामंगा द थोकिबा इसिंग इसाउ मदि सिंग निखाइबगा मरि लेनेना सेंटर ना IAY हाउसिंग स्कीम स्पेशल पैकेज की मखादा थादरकी सेंफम ngasi फाबा खुंजा सिंगदा फंगनदब यानिंदब फोंदोकलदुना मफमदुगी मियामना
Chandel Indoor Stadium dagi Deputy Commissioner Chandel gi office tamna rally adu chatki loinana rally adu da state government ki mayok ta iba play card kaya ama pai ki baga loinana state government ki mayok ta kholau kaya ama su lauduna chatki loinana nga sige rally adu da C Minister Nongthongam Biren, Works Minister T.S. Bishwajit, Yas and Water Resources Minister Letpao Haukiv, Chief Secretary Suresh Babu da address toba memorandum amasu Chandel gi Deputy Commissioner Krishna Kumar gi khuthang da khusinna kiyari 2015 dagi hoji phawa chahi mari yausin lak awa anang gi pi tare basing gi mang basing gi paisa hoji phawa phang da basidi Manipur government da amadi central da mari laina ba authority sing da appeal tawjabani ngasi ekhoi memorandum pi jagani through Deputy Commissioner Chandel, Bishwajit Minister, Rural Minister, aduga Lepao Water Resource Minister, ekhoi gi Honorable Deputy CM Mr. Beren, aduga Delhi da Shumari laina ba khoi si thagani, aduga Chief Secretary Suresh Babu, Government of Manipur. Asida ekhoi memorandum pi jagani ngasi numit asidagi hapta amuk ekhoi changs pigani asi manung sida ekhoi response laktarabdi ekhoi khongjang sangchingani ngase ayuk pung taren makhairom tabada special boys hostel haina mingthon ba nupa masa sing tagi oi ba hostel ama maina chakre hostel adu kaisampat mutum lerak talai ba kaisampat amarjit sahi niputaret apokwa madhumangol kauba miyoyamana salai bani hari mai sakpu ki thawdok do electric short circuit ki haurk po oidam yai haina thajanari hostel adu mathol ahum oiba mahiroi kunmanga gi seat capacity oiba hostel nei mai sakpa duna maram oiraga hostel adu gi ani suba amasung ahum suba floor gi room sing da leiba mahiroi singi lairik firol yauna leiramba pochai khudimak maina tumna chaki adubu asogapan asi anadi yaukidei mai sakpa du lekai miyam amadi fair service ki miyoi sing na matam chana kanki mai sakraba hostel adugi fivam kaisamthong assembly constituency ki MLA su oiriba health minister langponglakum Zente Kumar na yingsin ki mathaki second floor ga third floor ga se khangodana electric circuit tegi mai je horoktana room taraga maridi akhoi loina tumna sakre ground floor gi di sarukti chaudabani na akhoi gi angang sing gi laiba yam thire makoina coaching chakhiba timing oiba aduga room duda mo hoina charging torumbagi khangde karigumba madagi short circuit urtana mehu langphok si thokiba mali akhoina khanjabada ngasi si yamna nungaitaba thodok haiba tai adu hoi nakalamam su amsu phai namde aso open yahudaba haiba si su dum phai adu yum mai chakpan haiba jam nungaitam bakhalgi pot am oi ba haiba tai khoina yamna yum si yam kungna tanaba mi masung yamani na madi mari sandorotna lekai tumna kan to hulis laibam pare sumba awaba ana basi madu kong andaba akhoin ngamjabda blessing lo den aina ngam khara aigi MLA fandagi aina ngam pasing kontra ka kaina ma ing mating pangjaba na hajaba tare Madrasa Modernization ki Oza Mohammad Abdul Jabbar bu Wakaf Board ki Chairman su oiriba Wavgai Kendra ki MLA Fazul Rahim na ngarang nungthil lambi dagi farga furaba matung Porampat Police Station da sinaram mai haibagi thaudok adubu All Manipur Madrasa Modernization Teachers Welfare Association na akan bamawong da condemn tawrakli Lilong Higher Secondary Madrasa da ngasi pangtok kiba paugi mipam da association sigi executive member Muhammad Aslam Khan na fongdor kibada Muhammad Jabbar bu MLA Fazul Rahim na ma ki escort kaloina na hata da farba matung miyobi ki minung si laitana fura batung da police ta sinaramba se lenga ga sigi mari lena basing na athu matam da miyeng sangbiduna achum maran thidok piyo MLA ama da PDB escort singasi Mipa mipunda sijinab yabra haina wang hangbag loinana thaudogo da senab escort sing the matik chaba action lokat piu haina su mahakna lenga ki pungning singsilakli Matanga soida break em lawjage break em matungda wari li bahai na khangna riba narrative art form asibu yokatna bagi pandam da haukiba August 13 tagi satharakiba Ramayan wari li festival 2018 ngasi lotion ki bagi pau amade Manipur amasung malem gi tongan mafam sing thokliba I pau sing puduna lakchage impact news pu miyeng ta tuna lebiu break em matungda mayam amuna taram nokchari loinana bulletin asigi makhata pau sing miyam da pijari
lamdam asidagi mangsilakliba wari liba haina khangnariba narrative art form asibu yokhatnaragi pandamda haukiba August 13 numit mangani oina chatharkiba Ramayan Wari Liba Festival 2018 ngasi lotion kray lamdam asidagi art makhalasibu mutkidana nabat lenga ki ahen miyeng sangan ningi haina festival asibu mapung oina siliba repertory of Wari Liba Manipur gi maikay digi thamlakli Hiramasigi matangda Impact News ki reporter Ketrimayum Prem Chana made camera person Gurumayum Bhumeshwar anidagi akanaba report ma Wari liba hariba art makhal asi matam amada Manipur gi miyam yamna pamnaramba art makhal amu oiramki adubo art makhal asi nomo nomo gi musulakpana lamdam asigi oijaba tanglaba art asi mangkhiba yabgi akiba larekpadagi Wari liba hariba art makhal asibu yokat chaningba loop sing toloktuna mangkhi gadoraba art makhal asi kannaba honarakli Repertory of Wari Liba Manipur Hani Mingtuan Balup Asina Wari Liba Hariba narrative art Makalasi Yokat Nama Changchalakpa Kongtang Singi Manung Chana August Taraga Teretagi Nasi Fauba Mid Mangani Oba Wari Liba Festival Ama Pangtoki Morang Kum Bukul Makong the Labor Rising Youth Organization Kushan Maduna Organization Asigi Bhakta Ashram Ground Community Hall the Pangtokiba Festival Asida Tongan Tongan Wari Liba Artist Nipana Sharuk Yaduna Wari Tabo Lakiba Miyoi Sing Maruina Ahal Laman Singda Amukhana Art Makalasigi Mahau Tanghanki Festival se hodopun nimita Manipur gining thawlese masana zawuna ngalngi matamdagi leklaba art makhal kaya da yauriba kanabasingi matangda mahaki warol thamki akogi pai puna thambiramba akogi thaksi khasi thawgalol chanabi aduga mayam tinba matamda usok wasok chatpa matamda akoi kari khujol setkani karamaina wangangani karamaina chagani habigi siuma mayam se ngasidi laik laisu hayaba nahasing mayam se nomo nomogi akogi sumwala ko ngasidi culture tawjaba kharana madunga aga leibana tana ayamba khunai sin leiba miyam di culture du degi lapthoga leibi habismai haijani Repertory of Wari Liba Manipur Hariba Lup Asigi Director Takelemam Syam Kanhaina Wari Liba Hariba Art Makhal Asigi Hauzik Oiriba Pibam Amadi Lengang na kari tawbu yaba ge happy matangda lenga ke puning chingsinba yaba ofam kya thamlaki akoina government ki maike da haining badi yam kre akoi maruoina Manipur da tongan ba culture gi department koi culture university bo khatana honari ba sarkar gi maike da masbi thagali adubo Manipur university da su koi dance department laire hai jagoi sei mayam tamam laire adigi Manipur university of culture lae tongan ba department mayam hanga ga masi ko sakhona bo honaraga su ngasi phawada Wari Liba ge tongan ba department lama maru narrative art form hai batare Wari Liba na sigma kaya sigi tongama department lama se phawada hangbi daba koi dance academy da suma si yaudaba suma mayam dagi akoi Wari Liba kala si tampham leitaba ojagi sangoida Wai Gurukul system da haibetare ojana sangma matam da wari tambiba kudung sada ba mayam leba maramna tongan ba Wari Liba gi class hangbidana masibu yokhatna da masigi department na hangbidana ojasing kobiraga hinghanna ba Manipur ge lai haudagi sawbane hariba prithvi da amata ngairaba kala sibu mut khedana ba hona bada Manipur government gi maike de asoba thaudang lau janing Nakalamorom da Impact News na Manipur University of Culture gi Vice Chancellor Oiriba Professor Naurem Khagendra ga unaduna wari sabada Wari Liba na chingba tongan ba narrative art makhal sing asi punsinduna department ama hangna ba thorang tori haina phungdor khiba kalonena lengak asigi art and culture gi minister na lamdam asigi art and culture bu yokhatna ba damak thawai yauna honari haina phungdokhi masi narrative art haibtare ko kongjong parba gumba Wari Liba gumba lerense hoji kongjong parba yauri ye music to yauri heba ai folk song gi da yauri heba ada masi narrative art and tawsida garbal sangade sibo adi acting yauri dana Natraga ani si combine tawraga interdisciplinary subject ani hum punsan mayaba you jisina pullu harib masi woidran ayong tam wari sage khalli bani ako yang kan honeri ko mangai ni ne adu mang de na bani si kan torisi amarom da ngasi pangtukhiba numi mangani chuma chatharakpa Wari Liba gi festival du lotion bagi thoramda saruk yakhiba school SG MLA Thokchom Sate Bartana mahaki magedagi su Wari Liba art makhalasi yokhat nabu khona bada piba ba tengmang pigani haiba wafam thamki Laibiri sarkar sina madu mayang apa madu yung taksin jaba amasung masibu hinggalan na ba amasung mapangal kakalan ng hola badu ay gitay to ujige harwa kum do mayam kum do thamjige
Matam khari mamangda Manipur gi lerak khuding lekai khuding da thok po thodo wathok singda sagona duna laglaba wari live na chingba tungan ba lamdam sida gi hokhiba art makal singer si yokhat na bo khona ba haibase lenga ke so thodang amo eri adubo hariba art makal singer si yokhat na bo khona bada lenga khaktang da inthok pagi mahuta Manipur gi miyam na su chap manana aso wada ta longmina duna hariba art makal singer si kan mathau tare haibase amatangai phada ba khom mani Timur Person Guru Mayum Bhumesh Sharma Galena Param Jariba Ay Kitabiyong Premsan Impact News Imphal Shaliba Thasi ki Tarampan ki Nongalamdai the Hana ki Minister Funja Thang Tonsing ki Yumda Churachanpur Police na Sathaki Thawang adu akan mamong condemn tawi hana National People's Party NPP Manipur ki President Thangmil Kibjen na Fongdorokli ngasi Tedim Airport Road Leba Party SC Office the Pangthok Pau gi mifama mada mahak na makata na hai veteran politician ama oibagi matakta NPP gi National Vice President su oiliba ex Minister Funja Thang Tonsing gi yumda Churachanpur Police na FIR toba masung warrant issue toba leitana nongalamda gi matamda sathaki ba thawung kihan khangan bagi thabak thoram adubu awang mathak yaning de asung makahen mathawung asi chathari basing asigi mathak ta lokhot pam thokpa chap sab action home department amasung lenga ki maike degi lokhot piu hana thamlaki nakal moromda party asina Manipur miyamda maruaina maitei pangal singda idul johagi yaifa paujel su pirakli Churachanpur gi oina elected member oina laaba magi against the criminal case kumba natraga phattaba kaino su leitaba asigumda du ahing dong rai da challaga nupi angang ki halaga hudu aga su toba kaino se akoi National People's Party ge tarap te ge sigum se condemn to we FR da su pungthang ki hoige tonsing ki min su pandaba FR su pio har su people su ngamdaba sigumba policing sina hoige tawning ba tawbagi mo ong sila sum yung ba kanda masi district asigi dama apabo oroi state sige apabo oroi khara chingnaba maram leidam mo koi khu thi humba tawbo already phaba aduguma mata su maram su pidana police na sum tawbo sidi akan ba mo ong de hoin condemn tawari More the Lab Excise Department se lengak na matam kuina miyeng sangbi dabadagi matam kharagi matung da mangki ba yana leire kumza lising am chapan marifu taretagi lerak laba Excise Department more se ngasi pabu staff mari khakta na chalai duna lakli Excise Department se English am chapan marifu taret ki matam da tongan ba UG group sing na demand kya torok padagi matam adu dagi hauna officer in charge yaun staff sing CN ki badagi Som khozang baite na ngasi fawbud OC in charge oina ngak sinu lakli mafam chawna leramba excise department ase haujikti fencing matik sadaba masung laifam chafam matik sadaba na nomugi leijerama lam sing ase pixi lakle station adu gi OC som khozang na Manipur lengak na more the lady department ase bu matik chana sembi duna akoi ba fencing matik sana khabi baga loina na staff singi quarter sing ase matik sana sembiu station ase ningthina sembi rabade thabak ningthina tawduna revenue hen kaab ngamgani have wafam fongdok naraki Socio-economic status of street vendors and Street Vendors Act 2014 hai bihiramda Roadside Vendors Welfare Association sinduna khana nainabagi thauramama major khulda leiba Manipur Press Club ta pangthokre pami singda wangang laduna association asigi president Kreti Tama Devina ngasi gi khana nainabagi mifamda mapungoina Street Vendor 2014 athubada sana halu haibagi waref lawbaga loinana Logan have wafam fongdoraki ma namakatana langaki miyeng singshilladuna asigum policy asi atubada sanadab tarabadi lamdamashi the street vendor gi masing ang fangna hengalakpa yana lairi hana nungnang was fongdoraki amade khwaraman katelda police ek salai ribasi lepiwa hana sumang apil tauki khwaraman katelda ahang mo mafam kaya lairiba asidagi mafam saba yenglaga pam pibinabagi apama sumak na fongdoki nakal namuramda lengang street vendor sing asibu survey tawtu masak khangdok laga masagi saktak se amamam piduna street vendor gi welfare scheme kaya fangallo hanasu apil toraki
ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁ ꯃꯌꯥꯝꯁꯤꯡꯁꯤ ꯁꯔꯀꯥꯔꯅ ꯄꯨꯂꯤꯁ ꯑꯦꯛ ꯁꯤꯖꯤꯟꯅꯗꯅ ꯑꯩꯈꯣꯏ ꯐꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯥꯏ ꯉꯁꯥꯏ ꯇꯥꯏꯝ ꯕꯥꯎꯟ ꯑꯃ ꯄꯤꯔꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯋꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯟ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯁꯤꯗꯗꯤ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃꯈꯛ ꯄꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯥꯏꯗ ꯑꯩꯈꯣꯏꯅ ꯑꯦꯕꯥꯏꯂꯦꯕꯜ ꯁ꯭ꯄꯦꯁ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯃꯤꯟꯅꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯕꯦꯟꯗꯤꯡ ꯖꯣꯟ ꯑꯣꯏꯅ ꯁꯔꯀꯥꯔꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯅꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯂꯧꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯃꯥ ꯃꯥꯔꯀꯦꯠꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯍꯥꯡꯕꯁꯤꯡꯁꯦ ꯃꯁꯤꯗꯩꯁꯤꯗꯁꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯊ꯭ꯔꯦꯠꯇ ꯁ꯭ꯇ꯭रीꯠ ꯚꯦꯟꯗꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯖꯒꯥꯁꯤ ꯑꯩꯈꯣꯏ ꯄꯤꯕꯤꯅꯕ ꯑꯩꯈꯣꯏ ꯇꯛꯁꯤꯟꯕ ꯌꯥꯎꯒꯅꯤ Prime Minister Narendra Modi ki wakhalol tungina National Health Protection Mission oina naun hodok leba Ayushman Bharat scheme gi matang noma gi oiba orientation workshop pangthokre thoramasi Ministry of Health and Family Government of India amasung Regional Outreach Bureau ROV Ministry of Information and Broadcasting Government of India Imphal sinduna wangkai yongnal lerak leba ROV gi auditorium na pangthokibani ngasigi thoramanda athobi mithunglen oikiba Nauria pakhang lakpa kendra gi MLA S Subhash Chandrana SECC census data khombala ku matamda leitalari potfam sing fivam sing he mayek sengna haidok hogdabana tasengna lairaba kaya khudong sadaba fangdana lairi report asi nauna sema matamda laita laira sing ming maximum level da yahongnu na ba lainga gasina zila parishad khudimakta gram sabha famdana lairaba sing khangdoknu ba wafam thamkiba laikre lairaba gi pankhai makhada laibana ana laing sel laitabadagi punsi pikhamna kiba sing asi yenglaga prime minister na scheme asi nauna lauthokibane yumthangnari ba awang nungpo state ki cultural troops sing yauna sathariba workshop asina tongan ba kala gi lamda scheme gi kanaba sing miyamda khangan na ba chawna mateng oigani amasung mai pakani hana maangna phongdoki koi census la bajida ai shagi kai gi mangda pakali tun lebra lei ale nang gari masa lebra lei tana lei ga khunjan ba karum bagi census ki report lola kumatamda table lo oina iba right census ki report si ki ganda ina kumne yang lo iba aduna check ki makada criteria therapy do gari masa lebi ati phone lebi ati telephone lebi ati ai kano sida tongkanda ada ini sa lo do bayam tindu ada pe koi comment na koi ki yam na duel ki area da gram sabha ki meeting phamo gram sabha ki meeting phamo da check ta pe yani ki di apiu adana yam jinen noina adu madu koi agmat tawraga bar sarkar da thar na madu approve lo na ba kanna onari Agri-entrepreneurship development for increasing farm income and promotion of agribusiness in Manipur haibihiramsida state ki thakta noma gi oiba sensitization workshop pangthokre thormasi ICAR research complex for NEH region Manipur center sinduna lamphel leiba center asi campus ta pangthokibani thauramadu sarugya ki wangang loisingna lawu singwu musung masiga mari lenaba thabak singase matau karam hena pothok lehendura senthok lambi lehengadagi habigi matangda miyamda wafum kya thamki loina sector ase matau karamna yokhat kadagi habigi matangda su khananaina ki ngasigi thauramadu CAU Imphal gi vice chancellor professor M Premjit Nabat Manipur gi PN Pravin Kumar amadi ICAR Meghalaya gi director Dr Narendra Prakash Susar Yaki Secretariat Block amadi Singmairongi National Highway da double parking tawdana naba Manipur High Court na sahi asige July 9 da order thokrabasu ngasi fawada double parking tawduna leiriba si tawdana naba amadi miyam gi interest ta court ki order asibu ngaknan naba thasi ki tara tarukta DC Imphal West amadi DC Imphal East anida notice sing thakrena Manipur High Court ki advocate B Prem Sharma na thokpa chero lamada khangalakli Manipur ki Governor Nazma Haftullah, Forest and Environment Minister Thongnawjam Syam Kumar, Works Minister Thongam Bishwajit amadi Manipur Legislative Assembly ki Speaker Yumnam Khemchana hayeng pangthokadriba
Manipur tarib Muslim singi kathokpagi kumai Idul Zuha gidamak lebak miyamda maruaina Muslim phurupcha singda yaifa pauzil pirakli Isterasigi head speaker amasung minister singna makoi yoiba pauzil singa duda kumai asi kathokpana mang da thamlaga khenaba laitana miyam gidamak haiba wakalola sida Yumpham oiba kumai ne kumai asina lamdam asida nungsi chanaba ing tapa leibak mapurpa oira sano haina phongdok narakli Muslim singa senglaba kumai Idul Zuha na lakpada Manipur gi miyam maruaina Muslim inchilinaw singi mafamda Chief Minister nongthungun biren nasu yaifa pauzil pirakli Chief Minister gi pauzil asina hai kumai asina lamdam asida khunda minariba furup machel gi marakta hena nungsinaba saukhatpa amadi tangdu laitab lamdam ama oira sanu hairi All Manipur Students Union M Sunasu Hayang Pangtok Kuduruba Islam Lining Sapasing Idul Zuha Kumai Gidamak Yaifa Pauzil Pirakli Mairo Ilubasina Kumayasina Lakpada Lamdamasig Miyamda Tangdu Laitaba Ingtaba Purakla Sanohaina Pauzil Pirakli Doinana Matanga Swida Atian Break Makaklozage Break Matungda Impact News Makata Pau Puduna Lakjage Breaking matungda mayambo amungkan taram nokchari loinan hauzik makhata pauda harau thelda National Sports University sanu na land development kitabak kana chatap haure hena Sangmai Assembly constituency MLA hekam dingona fongdorakli wafam asi kurkul awang lekai community hall pangthokiba go to village mission ni thoramda paumi singna hangba wahangi paukum pireduna MLA na fongdorakibane Imphal West District Administration Sindana Pangthokiba go to village ki Thauramada Aikam Dingona Paumi Sing the Fongdorakibada Chief Minister and Biren Luching Makada Paikalakliba Mission Asina Miam that Chauna Kanaba Pibangamle Lengana Paikalakpa scheme Kayagi Kanaba Fanglam the constituency Asig Miam da Kanaba Sing Fangan Lehana Fongdoraki Sigi matang dari kasu thuduk pa hania lete adum smoothly adum chatli asomdagi keno singju la kanda hoi makhata na thabuk to adum chathari haite maming sidi sports university keno haita rene harau thelena harau thel je khoi common keno da yanagi bo keno ne aduna masi official ji hoina yarani na khalle harau thelena thonbisi pura lepti adum thabuk land development kan chathari Imphal East District Administration is Sinduna Androgi Panam Ningthau Garden da Forest and Environment Minister Thaunozum Sam Kumar Saruk Yaduna Kungang Sasi go to village mission Pangtokre Ngasigathoramu da Manipur government ki makhada laiba department kun henbana official stall sing hangduna Saruk Ya ki bagalonana lenga ki makhada laiba kanarabi scheme am the program sing matang da miam da mamutana khangan ki Vishnupur District Thanga constituency dasu Kungang Sasi mission Pangtok Tuna Mafamadi Miamda Lengak na Paikali Bachako Taurangi Kanaba Kaya Fangan Kray Thanga MLT Robin Ron Saruk Yaduna Pangtokiba Kungang Sasi mission adu constituency adu Moirang Kuno Makaleka Deleba Nganu Lema Laibung the Pangtokibane mission Pangtok Lingai Manungda district adu Deleba Lenga Kilotion Kunipan stall hang the Miam the Kanaba Pangan Ki Indian Oil Corporation Limited ki Kotang the gas cylinder agriculture department ki Maikadigi Low missing the Maru Marang Kayasu Yentoki Yai School Assembly Constituency ki Manungchana IMC Ward number 18 da Assembly Constituency asi ki oin Anirak Suba Go to Village Mission ki program Pangthokre Wangkai Topum Lekai Delebe Juvenile Learners Club ki community hall chathar kiba Thauram da Puna Lenga ki lotion kunipan gi stall hangdoktuna ward adu ki miyam da khudong chab kya fangan ki Assembly Constituency asi ki MLA TI Setabartana Sarugya ki bangasi ki Thauram da Ujwala Yojana ki makhad lemna gas connection P bagalona all age pension different levels singi pension health awareness veterinary awareness yauna miyam da tongan ba khudong chaba kya fangan ki Churachandpur dasu ngasi go to village Khungang Chase Mission District asigi Songfi Village ki manung chanba Mission Compound Community Hall the Deputy Commissioner Samlal Punia IAS na luchingduna pangthokre ngasi ki thoromadu da mafumadu ki Khungang manga habede Mission Compound
Pearson Moon Gangpi Moal Songpi amadi Mata Lambulen Konsinduna Pangthoki Thoram ge manung chana mission Ujwala scheme makada tongan tongan khunggangi beneficiary taramathoida new gas connection sing fangan ki Forest and Environment Minister Thonozum Syam Kumana Senapati District ki Island da agar pambi thabagi program hodokre Forest Department status da paktangna agar pambi thabagi chatharakle program asigi sarukam oina Thawal Forest Division sinduna program adu pangthoki bane Minister Syam Kumana Island ki khunja singa unaduna mafam aduda agar pambi listing ahumlom thagani hena thajaba pi ki bagalona khungang sing aduda u pambi sing adu senar nabasu khunja sing da takshin ki Khunja Singh Minister Makhatana U Singh Aduna Sahi Taret Surak Matamda U Pambi Amadagi Lupa Listing Kuntrada and Lupa Lakam Fova Pang Ngamgani Hana Tazab Piki Senapati District Agar Pambi Tabagi Program Haudok Labamatung Minister Na Atal Mission for Rejuvenation and Urban Transformation Amrut Scheme Makada Koirengai Sangakvam Kanchipura Made Iroi Shemada Sare Water Reservoir Singshu Yingshinki Thasigi Taranipan Thang Junimit Nungtilda Imphal East District Police Commando na Saijang Makaleka idigi far haidri bahai cruzam Syam Chandra Sahini Pumatoi Apokwa Laikhitraba Ait Thomas Singh Hariba Mioyase Lona Thinkrab Lalolu People's Revolutionary Front Amadi Masigi Lanmi Sanglub People's Liberation Army ga Karigumba Hiramamata the Mari Lena de Haina Lubasigi Chirolamada Fongdorakli Manipur College Linkat Kiba Chai Humpu Surakpagi Diamond Jubilee Celebration Ngasi Singjamai Chingama Kongdalebe College Asigi Multi-Purpose Hall da Pangthokre Manipur College Asi Manipur ki Khwaidagi Liraba Ahum Saba College Amane Kumja Lising Machapan Yankai Nipan the Linkat Kiba College Asina Isterasigi Human Resource Fagal Hanbada Yam Chaubu Mating Pidon and Lak Liban Hena Tauramadu the Saruk Yakiba Wangang Loising the Fongdok Naki Ngasi Pangthok Liba Diamond Jubilee Thormada Yaskul Assembly Constituency MLA TI Setaberta College Sigi Oza Singh Amadi Masak Nabe Scholar Kiana Sarugyaki Thormadu Mari Lenana Annual College Magazine Su released Oki Imphal East ki manung chana Pukhau Naharuf Makaleka Community Hall da ngasi lemna EP ki Thorama Pangthokre ngasi ki Thoramadu Thauramadu Dolai Thavi Jila Parishad ki member Ningtho Khongjam Sana Tombasu Masamak EP Dunasaruk Yaki United Clubs Union Pukhau Lamjing Larembi Apunba Loop Federation Pukhau Fellow Royal Club Pukhau Made Life Service Manipur Puna Khusham Naduna State Blood Cell NHM Manipur Made Blood Bank and Transfusion Unit RIMS Imphal gi miyang makada pangthokiba Thauramadu Mioi Kuntramanga Henbana Lemna EP ki Yankai Mari Suba Battalion VSF ki Makada DIG SSQ BSF CI Operation Manipurna Loktak Project CI Project Torbungamadi CI Project Hairoki Yankai Mari Suba Battalion Border Security Force Facilitation Center Hangdokre Civic Action Program ki Manung Channa Central Armed Police Force ki Constable ZD ki Thabak Thaba Matamda Mafam Masid Lariba in Kalaklibanha Singna online register Toner Big Kudong Saba Panganar Nabi Pandam the Facilitation Center Singasi Hang Bani Hari Learn Hariba Center say Haukiba Augustara Taretagi Matauto Haukiba Lunina Matangta September Gi Tarataret Fawa Tabak Satagani Hari Junior Girls National Football Championship ngarangdagi Goa gi Dueler Football Stadium da pangthok pa hokre hari Championship asigi ngarang sana ke ba Group D gi league match samada Manipur gi nubi masa sanaroi TS Baby Shanana match ki tarani thoi Marifu nithoi amadi Marifu humdoi su menacing the Panjal ahum El Vavidoli amasung S Sana Tokpi Anina Mes ki taramathoy amadi kontratare suba menacing the Panjal amamam ga chanduna Uttarakhand bu Panjal manga sinoda maiti pi ki hari All India Football Federation ki me makada Goa Football Association yumbu oiduna chathariba championship asida team kunmari na group nipan thokna khaidoktuna saruk yari hayeng sanagada ba group D gi league match ba Manipur amasung Chhattisgarh anina lamba taunaraga ni hana amphan thokpa cherol amada khangalakli
Hauzik Indonesia na yumbu oiduna chathariba taranipan sub Asian Games ki ngasi humni chanba numita Indian shooter singna shooting masana the gold medal ama yauna puna medal ahum lobangam kray ngasi sana ki ba men's 10 meter air pistol eventa masagi chahitara taru khakta ngairiba Saurabh Chaudhary na point Sani Nifu dasmik taret fangduna gold medal ama law kibaga loina Asian Games asida record sembangam kray Event asimaktada Abhishek Barmana bronze medal ama lauki aduga men's 50 meter rifle 3 position eventa Sanjib Rajputna silver medal ama laubangam ki machina shooting masana danga si lauba ahum suba medal oiri Hauzik masana sida India gi puna medal nipan sukre masigmanung the gold ahum silver ahum amadi bronze medal ani yauri masigaloina na India Hauzik medal telida taret suba position de lairi ahan position da China na puna medal nifu matoi pangduna amade ani suba position dana medal kontrani thoi fangduna Japan na lairi Kuntra tarelak suba inter district and Humpum dorek suba state open badminton championship thasigi kunithoi digi kunmanga faba Hungpung Urkhul gi Baxi indoor stadium da pangthoklagani hana Manipur Badminton Association thokpa chero lamada khanghalakli Manga suba Thongam Sajau Memorial Mix Kendra Wise League Cum Knockout Kang Tournament ta Kundrakpam Kendra Kangkut amade Nambol Kendra Kangkut anina gi match adu draw oikre ngasi Imphal ki manung chana leba Kuangbu makha nandebam lekai da leba Laikol gi kangsang da sana ki ba group D gi league match samada Kundrakpam Kendra Kangkut amade Nambol Kendra Kangkut anin sana ki ba leka du da mayongnar bi team animakna match asigi api matamna panjal taranithoi chana du na match asi draw oiki Satharak leba kang tournament sida Manipur ki tongan ma kendra sing da ki lak ba kangkut tarahum doina puna group mari thona khaidok tuna league match sing da akan malamba taunari Hayeng sanaga da bakang tournament asigi group A gi league match samada Singjamai Kendra Kangkut B amasung Thangmai ban Kendra Kangkut anina lamba taunargani Lona na matanga sha de bulletin na say tension jadringi gimangoy na headlines mo na pijari Article 371 clause amadi taruk suba schedule listed sida chanan ma yaro I haiduna ngasishu mafam kya da wakan ripam chatakre nimpal gi thomi sing rajwa ban tamna pomjin kre Framework agreement amada moirga Manipur akai kaira kadra haiduna Congress na hona jabani issue sagatuna thau laitana thau na te haina Congress leader okar dibo na hairi Pukri yang memi buhat pada hak tengan chena de biyum khai bam rohit ki khetri gaw makha lekai de le biyum lekai ni an thugai kre lekai de ki tanthung nan na warif se lo kre Phangpham thokpa ahong har lomis yawlu hai ki demand na Bharatiya Kisan Sangh Manipur state na agriculture department office mamang do wakat khongjang sathakre Namasung Kakching Puna College ke general account dagi Oza Ahmedna bank manager ga lawtuna tuna yamna senfam sing lawthok rehna college student union na maral sirapli